September matam sida jahi kuting sirarukong kunda hathai festival si pangthoki. Kumshishu hanta ki tang tara turukta ki taranipan fawpa tara marirak shuba hathai festival asi heritage of blessing ki theme ki makhata pangthokre. Hathai festival haipasi morok lokpa ki kumhai oyi. Kumhai asi traditional or cultural festival tin nati. Sirarukong kunda fangba hathai asi cultivation and sales promote down about 2010 da government of Manipur amasung local scene na kutsham naraga hotokpa festival amani. Malem da Morok ya phangrashu Sirarukong kunda phangniba Morok si unique oiba Morok variety ama oyi. Siki uniqueness si maru oina taste amasung color da leiki. Asiki uniqueness si recognized tautuna 2021 da India ki geographical indication registry na GI tag piki. Festival si hathokpa ka loina na hujikti Sirarukong kun ki yumlak ayamba na hathai cultivation asi da mai on shindu na kun asiki maru oipa livelihood sustenance ama oire. Machushu fajapa amasung haubashu yam hauba ki timanchu yam leibakum uye. Timan kaya leirishu large scale production di hujik fawba ngamdatuna leibakum uye. Kumshi ki best hathai cultivator si ungnaushan ramsan na oye. Mahak na acre ama ki changta hathai morok si cultivate tauki loina na largest individual producer oiki. Numit humni ki festival asida jahi ki pothok atu sales tauki experts sing na hathai cultivator sing bu training pi ki cultural amasung entertainment program kaya pangthoki loina na khuncha sing na iswar pu thakat pa program kaya shu paikhati. Ani shupada Ukhrul town ki vehicle traffic phahaliba public pu traffic ki tharma chathaliba ocha parnapas longpinau ki matang da shamna yangminase. Ocha Parnapas Longpi now se 1984 to Manipur Police the joint tauki hujik se Sub Inspector oina Ukhrul Police Traffic Control Unit ki officer in charge oina leiri. Mahakna aying asha amasung criticism kaya khangduna 2011 ta ki Ukhrul town ki vehicle traffic management se ningthine yangshin biki. Ningshin bayai Ukhrul town da ahan bawaina 2011 the district police manung the traffic control unit hangduna ningthine traffic regulation tauba hauki. Ahoba jahi sing dati Ocha Barnabas ki strict regulation atu da mi kaya haina taba uki. Hujikti mahak layram dradi Ukhrul town ki traffic si kram haina layram kani haina mi mayam na ngang nari. Jahi taramari henna numit kuting Ukhrul ki traffic yangshin biba ki hujikti Ukhrul town si shu one of the best vehicle traffic regulated town amane haina shu haiba yare. Ocha Barnabas thabak ningthina tawba police officer ama oibagi award chu kaya fangrabani. Atu ki marakta district administration ki appreciation award amasung DGP award sishu panbayai. Ocha Barnabas lombi now na Ukhrul town ki traffic management tawriba ki matang da shung fongthoki. Ukhrul area da taxi shu yambani aduna traffic control tawbasi wabasu wai aduro chu akhoi adom tawi warbasu duty ne hana aduga parking chu leidabani Ukhrul district da bus parking chu leitre lambi da macet parking hoina akhoina thambi adu chu kari chu chille kari thambagi matang da di yamwai adugo hana di both side da kari thamlami hojik di akhoina thauri jinglaga side amakak da kari thamalle aduna hojik di chathoshin da khara nungaire hojik traffic police na control tawbasi wabasu ai aduga lambi chu chatpasu khara nungaire aduna mayamna akhoida mateng pango seso kangbu aduga lekai gi chairman secretary mayamna akhoida support tawrbadi kari si chatho chasing da nungai gini haina ai hainingi. Jahi humpu tara shukraba Ocha Barnabas longpinau lakka tawriba October sida retired tawrakani. Mahakna jahi tara mari police officer ama oina mahakin mathau ningthina tawki loina na Ukhrul town the sense of vehicle traffic awareness lehan ki sense of traffic awareness lehan basi citizen mayambu ain chatnahan pani amasung dharma chatnahan bagi khongchat amashu oyi. Mayam asi yengraga Ocha Barnabas longpinau si Ukhrul ki maru oiba unsung hero ama oyi.